ngasi akoina lejeriba mafam asi Kamjong District ki manung chanba Z Choro hairiba mafam adudani hairiba mafam asida matam khragi mamangda me thada akoigi thangnaba leibak Myanmar da base tawba KNB amadi PDF na sanga kanda leiriba khunja singji masi tantho kanda mai thaba amadi ot neibagi thabak chatharambagi mafam adudina koina lejeriba mafam asi tawudu hairiba mafam asida mai tharamaba ati ekai koi khunja singji ot neiramba matungda Manipur gi Home Minister amadi mari leinaba department gi miyoi sing laktuna yengsalamba mafam dudani aduga haiba yengsalin khongsetdu gi matung makha tarak poina kari development kari khudong sa da leiri haibadu koi gi People's United Youth Alliance puya gi thomi singna achauba khongset amaga loinana mafam asida yengsanba laksabani adubu laiba thibadi akoi gi hairiba me thara thokiba thodok adudagi Home Minister la ama matungda karigumba development ama bok leiramdri akhoigi hangjarubada khunja singna pibirakpa pakhung matungina cheng bag amaga alu bag amaga hidak langthak khraga piramba natana atai moina commitment tokhiba thajaba piramba akhoigi mafam asida state force thamgani haibadu ngasi bawa state force thambagi mami ama pawu tade state force lakna labgi damukta yung kay singkat sagat pa natraga leipam jabam singkat sagat pa natraga lakani habagi information survey na singba hiramam batata thama fazal aba phawba kari madap thawak paikhalam da ba habasi laibak thibni haina puya gi maikei dagi thamjage loinana khunja sing asi loina akoigi awabaga loinana leiriba sida kari khudong sa da ba leirige haina yengsaluba matamda electric ki khudong sa ba phangdaba ising maising ki khudong sa ba phangdaba khudong sa da kya gi mayok narakanda ngangkhai asida leirakana akhoi Manipur bu ngaklibani aduga mapalamdagi sanglakliba akhoi piraiba safu sing khudam oina KNB amadi leiriba akhoi PDF ki langmi sing na sanga kana mafam asi toin attack torpagi yabagi khudong sabse leibadagi haigi wafam sing asi state government na maruina Home Minister na thawasa da ba hebasi ngangkhai bu thawasa da ba amadi Manipur gi ngangkhai bu mangbu yare khunja sing asibu Manipur gi idei sa moin u da bagi khudam achauba phangmane habase puya gi maikei dei thamjage loina na makha tarak poina akoina thamjani mafamdi masida state force ki achauba battalion ama hangabu kanda masigi changai ba sapu sing asi ngangkhai sing asi nga hok da ba tari matam gi una khangna masigi mid uselakanda na men selakanda sigumba thodok sing asi khanga sakhibduna hena khunai asibu tin chaba akoigi lengak lon asibu tin chaba lengak lon ama oirakna bogi masaktu oil haina puyagi maikei dei thamjag loina hariba mafam asida akoi khunja singgi apamba matungina IRB battalion ama thambiu na Home Minister gi maikei da thamgiwa famadu Home Minister na IRB battalion lawgadaba lei madu lawra kana thamge haiba wafam dudi akoigi pokjiba ngangna IS power kanda thabak tawhonge haibaga sapmani hariba wafam sing adudi chatnaba yaroidaba oiba yaroidabanina khudak ki oina arrangement ama tawifam thokpani aduga mana Home Minister masamangna external aggressive yaude haibase masi external aggression yaude haibase masi tasengna aranbo wafamni minna khongna proof leiraba khunja singgi witness eyewitness leiraba wafam asibu nathaina na honaba khunja singda chieng khara alu beg ama pisalaga hidak langthak khara pisalakanda isu sibu nathaina na tawbani haina puyagi maikei dagi lawi loinana akoigi thangnaba khunda haibadi Choro aloyoda Kamjong PS tagi police ani khatang security oina pi basisu khula yaudana pi basdi masidi sumna mamingi oina thamnaba mamingi oina khatang lehenanabagi kano duni haiba thabak thorom duni haibado puyagi maikei dagi thamjage